US Iran gi lana maram moraga thau gi mamal se lepa leitana sum hengalei Brent crude oil gi maman se 4% hengat kre hojik exact price se $108.68 per barrel hojik leiri sigi mamal sidagi makhata nazu hengalakhini hairi US Iran gi toksida wari sanabasida moigi sticking point khara khoi nainaba yai kari kari no haita agadi ahanbada Iran gi nuclear program gi matangda America na pamise Iran gi nuclear program se matam chuppagi oina hold tawgadabane habadi lepkadabane aduga Tehran na Iran na haijina such restrictions must be for a limited number of years habadi matam khara khatagi oigadabane noina lepo habado lepa yai tawdabu matam khara khatagi oigadabani matam chuppagi di oiroi sine aduga anisubada Iran gi nuclear stockpile habadi Iran na paisanna thameba uranium gi matangda USA amasung Iran gi marakta yanadaba khara leiriba Trump na hai the US want to take custody of Iranian stockpile highly enriched uranium 400 kg muk Iran na paisalaga thamise si US ki custody da thamsi sine adudi Iran na kamai taw yani Tehran has rejected the demand sigi matangda muknaraga khongbam lengdana leinariba ahum subadana Strait of Hormuz ki matangda Iran na haisina Strait of Hormuz ta jahaz wan baje hojik se sum thingini karama matam bauda until US lift its blockade on Iranian ports Iran gi port singda US na blockade tawsan baje lawthok tre bauda Iran gi port singda US na counter blockade ne nama tawgi bado hojik phau chathari hojik sum chathadana leiba se lawthok tre baudi Iran na Strait of Hormuz ta shipping tawbada thingba thamgini sine aduga Trump na muk haijina US ka Iran ga gi marakta deal lama tawnadri bhaudi mugi counter blockade ne namana thamgi bado summa kha chathagini sini aduna moina haije noina han lawthokadabani noina han lawthokadabani haibagi angam tanadana leireba aduga topa yam nungai ba amana Iran na demand tawri compensation for damage caused by US and Israeli attacks US ka Israel gana attack tawdana Iran da mangiba takiba kaigiba mayam do adudo compensate tawgadabaneba compensate tawbagi amount se $270 billion si compensate tawgadabani US na singadabani adu itagadi yanaba yai aduida America na mu onkhaleba Tehran na regional allies mayamama samna haikanda Lebanon da Hezbollah aduga Gaza da Hamas sigumba tongan militants mayam singda support tawba kulai piba allies semgatpa khudakdagi tokadabane aduga atopa amana Iran gi ballistic missile program tawbase sisu lepkadabani sine aduga haibu wafam sida Iran gi site gi di yabagi mong sungu ude aduna tok phanam chatharagasu conclusion da lakpa ngamdanaba maram oiba Maraksida United Nations ki Secretary General Antonio Guterres tagi warning am lae both US amasung Iran animakta kari haina Strait of Hormuz पृथ्वी की ललोलिटी की पोट पुथोक पुसिन की अचौबा लंबी अमा ओइरिबा Strait of Hormuz से याम थुना हंगदोकदबने करिगे मसिदा ब्लॉकेट तौबसिना मरम ओरगा ग्लोबल फूड इमरजेंसी अमा थोरकदौरेबा हारिबा Strait of Hormuz हंगदोकपगी मतांगदा United Nations तगी तौरेबा वार्निंग से तोंगान बलेबाक मयाम अमना dozens of countries call for urgent reopening of Strait of Hormuz Strait of Hormuz से kudakta hangdoknaba tongan balebak mayam amana apel tawrakraba mogi apamba phongdorakraba matungdaneba Iran gi foreign minister Abbas Araghchi Russia gi president Vladimir Putin ga St Petersburg ta unagre seida Araghchi na yam pong lama haige Tehran is considering a US request to start negotiations hana kaigraba peace talk Pakistan silaga Islamabad sathagiba peace talk to kaigraw matungda US na negotiation amuka horasi amuka wari sanarasi na request toropado madugi matangda Tehran na yamna kanna khanari haidana yamna pongna Abbas Araghchi na haigre Canada Russian President Vladimir Putin da Putin gi site gi di ingna tapna wari solution ba pami na hana dagi hairaga leibane
Iran ki peace plan ama Pakistan ki through the America the pigibado to hold the war and open the Strait of Hormuz. Hariba peace plan the yauriba proposal singdo fulfill tawtargadi Strait of Hormuz hangdokpa amasung war loition ba yai haidana Iran na Pakistan ki through the America the pigiba proposal karama matamda pigiba nuclear program ki matangda America na wari saji na haudorakpadagi hariba tok kairaba matungda pigiba adugumba Iran ki peace plan do Donald Trump na magi national security team ga loinana hojikse kanna yengjali review tawri discuss tawri haibagi matangda likun amakhatang phongdore adi yam nungaiba amana langi warisina America Iran na tongan ba leibak singda chatpa magi ally singa unaba aduga magi pangal semgatnaba wari sanaba aduga America na magi pandamdo phangnaba hona matamda sikhang khangba tongan ba statement mayam ama ngangnana Trump na dhap tawba sigi marak sireida China na anoba khudong chaba opportunity mayam ama phangbagi wane kanagumana hainaba leiba America na Iran da lan tawrise tasengba magi pandamdi Iran bu kaukhaiba thugaiba mang takhanba adugidi ka hena maruoide mana thameba asengba pandamdi China bu mapangal sondanba weaken tawbani sini kamaina weaken to hondoiba China ki energy resource ayamba se Middle East lomdagi lakpane magi mapang oiriba Middle East ki leibak singje akaiba phattaba mayam ama thok targadi China na moidagi phangamba khudong chaba singdo wana phangani aduga thau puthok pusin tawba matamda hena sel changba hena khudong chadaba oirani aduna magi economy da effect torokpa yai sini adubu China gi oinadi America na khalidugi ona tainabo in thokhreba moigi economy da hena boost toroknaba moigi lalol itikta aduga moigi energy resource ta hena boost toroknaba gi maram amu oikhreba aduga maraksida anoba pawam lai Iran gi war na maram oraga America ga United Kingdom ga relation kaidhare ngai maraksida British monarch Charles III America gi president Donald Trump ka unanabagi damakta adusu close door da thonglonjalaga close door da unanabagi damakta thaurang togre Trump ti mausana foreign dignitaries lakpase camera mamangda press mamangda mogi wari sanabagi overall process pauba fast tawraga utkanba dugumba leader amane adugo handaki matang sidadi close door tawni off camera oigani aduga wari sanabamda media person ambok changba yaroi haibagi waje yam strict oina thamme aduda Guardian na report toropagi matungina haiba British official sina mamangda Zelensky ga President Trump ka unaba matamda thokiba class to adugi phibamda Trump na miyamangda toroktargadi nungairoi haibagi moongda offline da meeting do singiba oiramgani sine hojik phaugi oinadi maruoiba paw se irak lakte asigi maruoiba paw lagadi makhata na update toroke hojiki oinadi swaide loiselage